ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯤ ꯃꯕꯨꯛ ꯌꯥꯝ ꯂꯨꯏ, ꯃꯤ ꯄꯤꯖꯅꯤꯡꯗꯦ, ꯃꯉꯣꯟꯗ ꯃꯤꯒꯤ ꯍꯥꯏꯕꯩ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯁꯤꯁꯨ ꯇꯣꯝꯕꯤꯒ ꯆꯞ ꯃꯥꯟꯅꯩ, ꯃꯕꯨꯛ ꯂꯨꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯥꯟꯕ ꯍꯩꯅꯧ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯅ ꯍꯦꯛꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯣꯝꯕꯅ, "ꯏꯇꯥꯎ, ꯏꯕꯣꯛ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯍꯩꯅꯧ ꯃꯆꯥꯁꯦ ꯈꯔ ꯍꯦꯛꯈꯤꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯒ ꯆꯥꯔꯨꯁꯤ." ꯏꯅꯥꯎꯕꯅ, "ꯍꯣꯏ ꯍꯦꯛꯈꯤꯁꯦ ꯏꯇꯥꯎ." ꯊꯦꯝꯕꯨꯡꯅ, "ꯇꯜꯂꯦ ꯑꯩꯗꯤ, ꯍꯦꯛꯄ ꯌꯥꯎꯔꯣꯏ. ꯅꯣꯏ ꯍꯦꯛꯆꯔꯨꯖꯅꯨꯀꯣ, ꯃꯣꯏ ꯏꯕꯣꯛ ꯇꯣꯝꯕꯤꯅ ꯎꯔꯗꯤ ꯌꯥꯝ ꯊꯤ ꯉꯥꯡꯕꯅꯤꯀꯣ." ꯊꯣꯝꯕꯅ, "ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯇꯧꯅꯤ ꯏꯇꯥꯎ, ꯈꯔ ꯍꯦꯛꯈꯤꯁꯦꯕ, ꯏꯕꯣꯛ ꯇꯣꯝꯕꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ." ꯊꯦꯝꯕꯨꯡꯅ, "ꯑꯩꯗꯤ ꯇꯜꯂꯤꯀꯣ, ꯍꯣꯔꯦꯟ ꯏꯃꯥꯅ ꯐꯨꯅꯤ, ꯃꯤꯒꯤ ꯍꯩ ꯍꯦꯛꯄꯒꯤ." ꯏꯅꯥꯎꯕꯅ, "ꯀꯣꯛ ꯍꯦꯛꯑꯁꯤ, ꯆꯥꯅꯤꯡꯕꯅ ꯇꯤꯟ ꯇꯥꯔꯤ ꯑꯩꯗꯤ." ꯑꯁꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯩꯅꯧ ꯑꯗꯨꯗ ꯀꯥꯗꯨꯅ ꯍꯩꯅꯧ ꯑꯗꯨꯕꯨ ꯍꯦꯛꯏ꯫ ꯃꯄꯥꯟꯂꯣꯝꯗ ꯑꯉꯥꯡꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯁꯨꯝ ꯇꯥꯔꯛꯄꯗꯨꯗ ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯎꯔꯤ, ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯅ ꯍꯩꯅꯧ ꯍꯦꯛꯅꯕ ꯇꯧꯔꯤꯕꯗꯨ꯫ ꯌꯦꯡꯉꯨꯅꯦꯍꯦ, ꯍꯩ, ꯀꯅꯥꯒꯤ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅꯣꯅꯦꯍꯦ, ꯃꯤꯒꯤ ꯍꯩꯅꯧꯁꯦ ꯂꯣꯏꯅ ꯍꯦꯛꯇꯠꯂꯤꯁꯤꯕꯣ, ꯂꯩꯔꯝꯃꯨ ꯈꯪꯒꯅꯨꯅꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡ ꯈꯨꯜꯂꯒ ꯍꯦꯛꯇ ꯊꯣꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, "ꯏꯇꯥꯎ, ꯑꯁꯤꯒꯤ ꯇꯣꯝꯕꯤ ꯍꯤꯡꯆꯥꯕꯤꯁꯤ ꯊꯣꯛꯂꯦ, ꯂꯥꯛꯑꯣꯍꯦ, ꯀꯨꯝꯊꯔꯣ ꯆꯦꯜꯍꯧꯔꯁꯤ, ꯅꯨꯡ ꯑꯆꯧꯕꯒ ꯊꯣꯝꯃꯦ, ꯂꯥꯛꯑꯣꯍꯦ." ꯏꯅꯥꯎꯕꯅ, "ꯑꯌꯣ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯅꯨꯡꯅꯒ ꯊꯣꯝꯃꯛꯏꯅꯦ, ꯈꯪꯅꯤ, ꯃꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯍꯩꯅꯧꯁꯦ ꯆꯩꯅ ꯂꯣꯏ ꯀꯟꯗꯒꯤꯕ." ꯊꯣꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ, "ꯍꯣꯏ ꯏꯇꯥꯎ ꯃꯌꯥꯝ ꯉꯥꯏꯈꯣꯍꯦ, ꯑꯩ ꯂꯩꯍꯧꯔꯦ, ꯉꯥꯏꯈꯣ ꯆꯦꯟꯃꯤꯟꯅꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯆꯦꯟꯈꯤ꯫ ꯇꯣꯝꯕꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯩꯅꯧ ꯈꯔ ꯍꯦꯛꯈꯤꯕꯗꯨꯒꯤ ꯆꯩꯔꯤ꯫ "ꯍꯩ, ꯆꯟꯗꯥꯜꯁꯥ, ꯍꯩꯅꯧꯗꯣ ꯆꯥꯔꯒ ꯅꯣꯏ ꯅꯞꯊꯤꯗꯣ ꯐꯥꯏꯗꯔ ꯁꯤꯔꯣꯍꯦ, ꯑꯩꯅ ꯆꯥꯊꯣꯛꯄ ꯄꯥꯝꯃꯨꯗꯅ ꯇꯤꯟꯒꯁꯦ ꯑꯣꯔꯣ ꯇꯥꯈꯩ ꯊꯑꯣꯏꯒꯤ ꯈꯥꯡꯉꯤꯅꯦꯕ, ꯑꯗꯨꯒ ꯃꯣꯏꯅ ꯂꯣꯏꯅ ꯍꯦꯛꯇꯣꯛꯈꯤꯕ, ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯡꯁꯦ. ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯈꯪꯉꯣꯏꯗ꯭ꯔꯗꯣ, ꯃꯊꯪ ꯍꯦꯛ ꯍꯩ ꯍꯦꯛꯄ ꯆꯪꯉꯛꯄꯗꯅꯦ, ꯀꯣꯟꯊꯣꯡ ꯆꯩꯁꯤꯅꯅꯦ ꯅꯀꯣꯛꯁꯤꯡꯗꯨꯗ ꯊꯣꯡꯒꯦꯕ ꯈꯪꯅꯤꯕ." ꯏꯃꯨꯡꯗꯩ ꯆꯥꯎꯔꯦꯜ ꯊꯣꯛꯂꯛꯇꯨꯅ ꯉꯥꯡꯂꯛꯏ꯫ "ꯇꯥꯅꯤꯡꯗꯦꯗ ꯃꯃꯥ, ꯑꯉꯥꯡꯁꯤꯡꯅ ꯍꯩ ꯈꯔ ꯑꯗꯨ ꯍꯦꯛꯄꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯅꯠꯇꯦꯅꯦ. ꯌꯦꯡꯅꯤꯡꯗꯦꯀꯣ, ꯏꯃꯨꯡ ꯆꯪꯈ꯭ꯔꯣ." "ꯍꯣꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯍꯅꯨꯕꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯅꯣꯡꯃꯁꯨ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯣꯛ ꯇꯣꯝꯕꯤ, ꯏꯕꯣꯛ ꯇꯣꯝꯕꯤ, ꯍꯣꯏ ꯏꯗꯣꯝꯆꯥ, ꯈꯨꯔꯥ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ?" ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤ ꯊꯣꯛꯂꯛꯇꯨꯅ, "ꯀꯩ ꯍꯥꯏꯒꯦ ꯊꯦꯝꯕꯣꯡ?" ꯊꯦꯝꯕꯣꯡꯅ, "ꯏꯗꯣꯝꯆꯥ, ꯅꯣꯏꯒꯤ ꯁꯤꯡ ꯆꯥꯏꯅꯕ ꯄꯦꯔꯦꯗꯣ ꯏꯃꯥꯅ ꯑꯝꯇ ꯋꯥꯏꯒꯦꯌꯦ." "ꯊꯦꯝꯕꯣꯡ, ꯑꯩꯈꯣꯏ ꯄꯦꯔꯦꯗꯤ ꯃꯥꯡꯈ꯭ꯔꯦ, ꯊꯤꯕ ꯈꯪꯗ꯭ꯔꯦꯅ ꯈꯔ ꯍꯥꯏꯌꯨ ꯅꯣꯏ ꯏꯃꯥꯗ. ꯅꯪ ꯀꯅꯥꯗꯒꯤꯅꯣ ꯆꯠꯂꯒ ꯍꯪꯉꯨꯔꯣ." "ꯏꯗꯣꯝꯆꯥ, ꯑꯁꯤꯗ ꯁꯪꯒꯣꯏ ꯃꯆꯤꯗ ꯂꯩꯔꯤꯁꯦ ꯅꯠꯇ꯭ꯔꯣ? ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ. ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯤ ꯏꯗꯣꯝꯆꯥ, ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯀꯦ." "ꯑꯁ, ꯀꯥꯏꯗꯅꯣꯅꯦ? ꯑꯣ, ꯑꯁꯤꯔꯣ? ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯍꯦ, ꯃꯤꯒꯤꯅꯤ." "ꯀꯔꯝꯍꯥꯏ ꯎꯔꯤꯅꯣꯅꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯎꯈ꯭ꯔꯄꯣꯠꯅꯤ. ꯉꯁꯥꯏ ꯄꯥꯕꯅ ꯏꯁꯤꯡ ꯆꯥꯏꯔꯒ ꯑꯁꯤꯗ ꯊꯅꯝꯂ ꯃꯥꯜꯂꯤꯅꯦ. ꯀꯣꯛ ꯄꯨꯁꯤꯜꯂꯝꯒꯦ ꯍꯥꯏꯗꯦ ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯁꯨ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯨꯛꯇ ꯋꯥꯏꯒꯦ, ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯅ ꯆꯦꯜꯂꯒ ꯄꯦꯔꯦꯗꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯄꯨꯔꯒ ꯆꯦꯟꯈꯤ꯫ "ꯉꯥꯏꯈꯣꯅꯦꯍꯦ, ꯑꯁ, ꯅꯪꯍꯧꯗꯦꯅꯦ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨ, ꯑꯁꯤꯅ ꯋꯥꯏꯔꯒ ꯑꯃꯨꯛ ꯊꯤꯜꯂꯛꯀꯅꯤ ꯈꯪꯉꯣꯏꯗꯧꯅꯤ." ꯊꯦꯝꯕꯣꯡꯁꯨ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯇꯝꯃꯤ꯫ "ꯏꯃꯥ, ꯏꯗꯣꯝꯆꯥꯅ ꯃꯣꯏ ꯄꯦꯔꯦꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯅꯤ, ꯑꯗꯨꯒ ꯃꯣꯏ ꯁꯪꯒꯣꯏ ꯃꯆꯤꯗꯒꯤ ꯑꯩꯅ ꯄꯨꯔꯒ ꯆꯦꯜꯂꯛꯏꯅꯤ." ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ, "ꯇꯧꯅꯤꯌꯦ ꯃꯣꯏꯗꯤ, ꯃꯕꯨꯛ ꯑꯁꯨꯛ ꯐꯠꯇꯕ ꯏꯃꯨꯡꯁꯤꯕꯨ ꯀꯔꯤ ꯏꯃꯨꯡꯅꯣ ꯈꯪꯗꯦꯕ. ꯄꯣꯠ ꯑꯃ ꯋꯥꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯄꯤꯔꯛꯑꯣꯏꯕ, ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤꯅ. ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯃꯁꯤꯗꯩꯁꯤꯗ ꯁꯤꯖꯟꯅꯗꯅ, ꯃꯤꯒꯤꯗꯩꯅ ꯐꯛꯇꯅ ꯁꯦꯠꯇꯅ ꯀꯣꯏꯊꯤ ꯊꯤꯔ ꯂꯧꯅꯤꯕ, ꯈꯪꯅꯤ, ꯄꯤꯔꯦꯁꯦ ꯁꯨꯡꯄꯤ ꯄꯤꯔꯣꯏꯕ, ꯃꯣꯏ ꯂꯧꯕ ꯂꯥꯛꯍꯟꯒꯦꯕ. ꯍꯧꯖꯤꯛꯇꯤ ꯑꯔꯧꯕ ꯃꯤꯅ ꯆꯥꯎꯔꯤ ꯀꯩꯅꯣ." ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯃꯅꯤ ꯃꯃꯧꯁꯤ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯅꯔꯝꯗꯦ. ꯂꯩꯀꯥꯏꯗꯨꯗ ꯃꯕꯨꯛ ꯂꯨꯕꯗ ꯃꯃꯤꯡ ꯆꯠꯂꯤ. ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯣꯏꯗ ꯂꯩꯇꯦ.
ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯃꯤꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯔꯥꯙꯦ ꯇꯣꯝꯕꯤ ꯍꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯤ꯫ ꯉꯁꯥꯏꯗꯩ ꯔꯥꯙꯦꯅ ꯏꯁꯤꯡ ꯁꯣꯛꯂꯤꯕꯗꯨ ꯇꯣꯝꯕꯤ ꯁꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤꯁꯦ꯫ ꯃꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯄ ꯀꯩꯗꯧꯖꯥꯠꯅꯣ ꯁꯤꯕꯣ? ꯃꯤꯒꯤꯗꯒꯤ ꯁꯨꯝ ꯁꯣꯛꯂꯤꯁꯤꯕꯣ? ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯃꯅꯥꯛ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦꯗ꯫ ꯔꯥꯙꯦ, ꯏꯁꯤꯡ ꯁꯣꯛꯑꯝꯃꯤꯔꯣ ꯅꯪꯕꯣ? ꯍꯣꯏ ꯏꯗꯣꯝꯆꯥ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯤꯕꯗꯨ ꯏꯁꯤꯡꯒ ꯂꯣꯏꯅ ꯀꯪꯕ ꯇꯥꯔꯦ꯫ ꯏꯁꯤꯡꯗ ꯉꯥ ꯆꯦꯟꯕ ꯎꯔꯦ꯫ ꯔꯤꯄꯤꯠ, ꯏꯁꯤꯡꯗ ꯉꯥ ꯆꯦꯟꯕ ꯎꯔꯦ꯫ ꯅꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯗꯨꯝ ꯁꯣꯛꯎ ꯌꯥꯗ꯭ꯔꯣ? ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯅꯣꯡꯒ ꯇꯥꯗꯕꯁꯤꯗ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯀꯪꯉꯦꯅ ꯇꯧꯅꯤ꯫ ꯔꯥꯙꯦ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯏꯁ, ꯀꯌꯥꯗ ꯃꯕꯨꯛ ꯑꯁꯦ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯁꯣꯛꯂꯤꯅꯦꯕ ꯃꯣꯏꯗꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝ ꯍꯥꯏꯕꯤꯗꯦ꯫ ꯑꯗꯨꯒ ꯉꯁꯤꯈꯛ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯄꯁꯤꯗ ꯏꯁꯤꯡ ꯀꯪꯕ ꯇꯥꯔꯦ ꯀꯥꯏꯅ꯫ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯣ ꯉꯔꯥꯡ ꯂꯣꯡꯎꯞ ꯇꯥꯟꯕꯒꯤ ꯂꯣꯏꯅ ꯅꯩꯔꯤ꯫ ꯑꯗꯨꯅ ꯉꯁꯤ ꯏꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯈꯔ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯣꯕ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯍꯣꯜꯂꯤꯗꯣ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯤꯅ ꯏꯗꯣꯝꯆꯥ, ꯍꯥꯏꯔꯝꯂꯒ ꯄꯩꯔꯒ ꯆꯠꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯇꯣꯝꯕꯤ ꯊꯣꯏꯅꯨꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯑꯁ, ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯤ꯫ ꯑꯁꯤꯒꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯑꯈꯣꯏꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯩ ꯃꯉꯣꯟꯗ ꯄꯣꯠ ꯌꯣꯟꯅꯤꯡꯗꯦꯕ, ꯃꯥꯅꯗꯤ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩ ꯌꯥꯔꯣꯏꯕ꯫ ꯊꯣꯏꯅꯨ, ꯀꯔꯤꯅꯣ ꯅꯪꯅ ꯅꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ? ꯅꯪꯒꯤꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦ? ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ? ꯏꯆꯦ ꯇꯣꯝꯕꯤ, ꯑꯩ ꯁꯣꯝꯗ ꯁꯦꯜ ꯈꯔ ꯁꯨꯝ ꯄꯥꯔꯝꯕꯅꯤ꯫ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯆꯥꯅꯤꯡꯕꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯉꯨ꯫ ꯑꯁ, ꯅꯪꯒꯤꯁꯤꯗꯤ ꯑꯈꯣꯏꯕ ꯉꯥꯛꯇ, ꯃꯔꯣꯏꯒꯁꯦ ꯂꯣꯏꯅ ꯄꯠꯂꯤꯅꯤ꯫ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯤ꯫ ꯃꯤꯒꯤ ꯃꯄꯨꯠꯇ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯤꯕ꯫ ꯍꯣꯏ ꯏꯆꯦ, ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ꯫ ꯃꯔꯛꯇ ꯑꯈꯣꯏ ꯑꯔꯥꯠ ꯌꯥꯎꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯀꯩꯅꯣ ꯏꯆꯦ꯫ ꯑꯗꯨꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤ ꯂꯨꯄꯥ ꯑꯃꯒꯤ ꯄꯤꯔꯣ, ꯑꯗꯨꯒ ꯐꯗꯤꯒꯣꯝꯗꯨꯒ ꯍꯥꯞꯄꯛꯑꯣ꯫ ꯏꯆꯦ, ꯂꯨꯄꯥ ꯑꯃꯒꯤꯕꯨ ꯑꯩ ꯇꯝꯐꯝꯒ ꯈꯪꯗꯧ ꯃꯥꯟꯗꯦꯗ ꯇꯧꯔꯤꯁꯤ꯫ ꯄꯣꯠꯅ ꯄꯣꯠ ꯇꯥꯡꯕꯅꯤ, ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯥꯞꯄꯛꯑꯣꯏ꯫ ꯂꯨꯄꯥ 3ꯒꯤ ꯇꯝꯃꯛꯑꯒꯦ ꯑꯗꯨꯗꯤ꯫ ꯑꯩ ꯁꯦꯜꯒ ꯌꯥꯎꯗꯦꯀꯣ, ꯈꯔ ꯍꯦꯛ ꯄꯤꯔꯧ ꯀꯩꯗꯧꯒꯦ? ꯈꯔ ꯐꯖꯕꯗꯣ ꯈꯜꯂꯒ꯫ ꯑꯁ, ꯂꯨꯄꯥ 1ꯒꯤ ꯈꯛ ꯂꯩꯕꯁꯤꯗ ꯐꯖꯕ ꯈꯜꯂꯒ ꯄꯤꯔꯧ ꯀꯥꯏꯅ꯫ ꯑꯣ, ꯁꯦ ꯁꯤꯒꯩ ꯂꯧꯔꯣ꯫ ꯑꯩ ꯁꯦꯜꯒ ꯃꯥꯡꯉꯤꯔ ꯇꯣꯡꯉꯤꯔ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯈꯔꯒ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨꯗꯤ꯫ ꯍꯩꯃꯥ, ꯏꯆꯦ, ꯂꯨꯄꯥ 1ꯒꯤ ꯄꯣꯠ ꯂꯩꯔꯒ ꯑꯗꯨꯁꯨ ꯍꯥꯞꯄꯛꯑꯣ ꯑꯗꯨꯁꯨ ꯍꯥꯞꯄꯛꯑꯣꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ? ꯑꯩ ꯄꯣꯠ ꯌꯣꯟꯕ꯭ꯔꯕꯨꯅꯦ ꯁꯦꯜ ꯂꯣꯏ ꯃꯥꯡꯉꯅꯤ꯫ ꯈꯪꯗꯦ, ꯑꯩ ꯐꯗꯤꯒꯣꯝꯁꯤꯒ ꯃꯣꯔꯣꯛ 10ꯃꯨꯛꯁꯤꯒ ꯄꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯪꯍꯧꯗꯦ, ꯍꯦꯛꯇ ꯐꯠ ꯐꯠ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯆꯠꯈꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯍꯩꯃꯥ, ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯍꯦꯛꯇ ꯇꯥꯞ ꯂꯧꯔꯒ ꯆꯠꯈꯤ ꯍꯥꯏ ꯋꯥꯅꯤ ꯅꯪꯍꯧꯗꯦ ꯃꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯃꯊꯪ ꯑꯩꯒꯤ ꯄꯣꯠ ꯂꯩꯕ ꯆꯪꯉꯛꯎꯗꯅ ꯑꯗꯨꯕꯨꯗꯤ ꯅꯪ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯑꯃꯨꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯏꯃꯨꯡ ꯑꯗꯨ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯁꯅꯥꯍꯜꯅ, ꯅꯨꯄꯤ, ꯆꯥꯛꯇꯣ ꯈꯤꯇ ꯍꯥꯞꯄꯛꯑꯣꯍꯦ꯫ ꯅꯨꯄꯥ, ꯆꯥꯛ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ꯫ ꯁꯅꯥꯇꯣꯝꯕꯗꯒꯤ ꯈꯔ ꯂꯧꯔꯒ ꯆꯥꯕꯤꯔꯣ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ? ꯆꯥꯛꯁꯤ ꯐꯥꯎꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯌꯥꯕꯅꯤ꯫ ꯍꯌꯦꯡꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏꯁꯤꯕꯣ? ꯁꯅꯥꯇꯣꯝꯕꯅ, ꯇꯥꯆꯧ, ꯑꯩꯁꯨ ꯆꯥꯛꯁꯦ ꯌꯥꯝꯗꯤ ꯍꯥꯞꯅꯤꯡꯕꯅꯤ, ꯑꯗꯣ ꯑꯩ ꯄꯨꯛ ꯊꯟꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯥꯎꯔꯦꯜꯅ, ꯁꯦ ꯏꯄꯥꯗꯒꯤ ꯍꯥꯞꯄꯛꯑꯒꯦꯁꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯣꯏꯕꯨ ꯍꯌꯦꯡꯗꯩꯗꯤ ꯆꯥꯛꯇꯣ ꯆꯦꯡꯊꯣꯡ ꯈꯔ ꯍꯦꯟꯒꯠꯂꯣꯅꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ, ꯍꯛꯆꯥꯡꯒꯁꯦ ꯂꯣꯏꯅ ꯁꯣꯟꯖꯤꯜꯂꯛꯄ ꯇꯥꯔꯦ꯫ ꯇꯣꯝꯕꯤꯅ, ꯌꯥꯔꯣꯏ, ꯆꯦꯡꯅ ꯆꯦꯡ ꯇꯥꯡꯕꯅꯤ, ꯃꯥꯒꯤ ꯍꯥꯞꯂꯤꯕ ꯆꯥꯡꯗꯣ ꯆꯞ ꯆꯥꯔꯕꯅꯤ꯫ ꯆꯥꯛ ꯌꯥꯝ ꯆꯥꯔꯒ ꯄꯪꯗꯕꯅꯤ꯫ ꯇꯥꯅꯤꯡꯗꯦꯗ ꯃꯃꯥ, ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ? ꯁꯅꯥꯍꯜꯅ, ꯅꯨꯄꯤ, ꯅꯪꯁꯨꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯉꯩ ꯇꯧꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯍꯌꯦꯡꯒꯩ ꯁꯨꯃꯥꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯆꯥꯛꯀ ꯆꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯅꯥꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯗꯩ ꯌꯨꯝ ꯑꯗꯨ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯁꯨꯃꯥꯡꯗꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯐꯝꯂꯤ, ꯋꯥ ꯇꯥꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯃꯈꯣꯏ 4-5 ꯊꯕꯛ ꯀꯟꯅ ꯁꯨꯔꯤ꯫ ꯀꯨꯏꯔꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯥꯛꯇꯨꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯄꯥꯡꯕ, ꯊꯕꯛ ꯑꯇꯩꯁꯨ ꯇꯧꯕꯅ ꯇꯧꯕ꯫ ꯇꯣꯝꯕꯤꯁꯨ ꯁꯥꯒꯩꯒꯤ ꯃꯆꯦ ꯃꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯆꯦ, ꯃꯣꯏꯒꯤꯁꯤꯕꯨ ꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥ ꯅꯨꯡꯒ ꯀꯔꯤꯝ ꯄꯤꯊꯛꯅꯤ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯖꯥꯠꯅꯣꯕ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯊꯛꯇ꯭ꯔꯁꯨ ꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧ ꯌꯥꯕꯅꯤ꯫
ꯏꯆꯦ ꯇꯣꯝꯕꯤꯁꯤꯁꯨ ꯑꯗꯨꯝ ꯐꯝꯖꯤꯜꯂ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯑꯁꯤꯔꯣ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ, ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗ꯭ꯔꯤꯕꯅꯤꯗꯅ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯤꯕꯨ ꯃꯃꯧ ꯑꯍꯜꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤ, ꯃꯤ ꯄꯤꯖꯅꯤꯡꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ, ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯐꯥꯎ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯃꯤ ꯅꯣꯏꯕꯣ꯫ ꯆꯥꯎꯔꯦꯜꯅ ꯃꯃꯥ ꯅꯪꯕꯨ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯆꯥ ꯅꯨꯡꯒ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯀꯩꯗꯧꯒꯤ? ꯏꯃꯧꯗ ꯑꯗꯨꯝ ꯐꯝꯖꯤꯜꯂ ꯂꯩꯔꯤꯗꯨꯝ ꯉꯁꯥꯏꯗꯒꯤ꯫ ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯑꯁ ꯀꯔꯤꯗꯧꯕ ꯄꯜꯂꯛꯏꯅꯣ ꯈꯪꯗꯦꯕ, ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯆꯥ ꯅꯨꯡ ꯂꯣꯏ ꯂꯣꯏꯔꯕꯗꯤ ꯂꯣꯏ ꯂꯣꯏꯔꯅꯤꯕ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯇꯨꯃꯤꯟ ꯀꯣꯛ ꯂꯩꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯦꯕ꯫ ꯃꯃꯥ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯃꯌꯥꯝꯒꯤ ꯆꯥꯅꯨ ꯑꯗꯩ ꯑꯉꯥꯡ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯈꯔ ꯁꯦꯝꯃꯣ ꯍꯥꯏꯌꯨꯅꯦ ꯅꯃꯧꯗ꯫ ꯍꯣꯏ ꯑꯩ ꯍꯥꯏꯔꯨꯈꯤꯒꯦ ꯅꯃꯧꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯁꯣꯝꯗꯁꯨ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯆꯥ ꯅꯨꯡꯒ ꯑꯃꯠꯇ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯃꯤ? ꯄꯨꯔꯥ ꯃꯤꯅꯥꯏꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯗ꯫ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯌꯥꯝ, ꯀꯔꯤꯒꯨꯝꯕ ꯆꯥꯅꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎ ꯊꯛꯑꯣ ꯀꯥꯏꯅ ꯐꯥꯎ ꯄꯨꯊꯣꯔꯛꯇꯦ, ꯀꯔꯤ ꯏꯃꯨꯡꯅꯣ ꯃꯣꯏꯒꯤꯁꯤꯕꯣ? ꯁꯥꯃꯨꯅ ꯍꯣ ꯃꯣꯏꯅꯦ ꯇꯣꯝꯕꯤꯗꯣ ꯃꯇꯤꯟ ꯐꯥꯎ ꯈꯥꯏꯗꯅ ꯌꯣꯠꯄꯅꯤ, ꯃꯌꯨꯝꯗ ꯃꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯁꯤ ꯐꯥꯎ ꯂꯥꯏꯔꯗꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯑꯗꯨ ꯐꯥꯎꯕꯅꯦ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯍꯥꯏꯕꯅꯤ, ꯋꯥ ꯂꯣꯏꯔꯦ ꯁꯤꯗ꯫ ꯊꯋꯥꯜꯅ ꯏꯇꯥꯎ ꯑꯩꯗꯤ ꯁꯤ ꯇꯧꯅꯤ ꯈꯪꯗꯅ ꯉꯁꯥꯏ ꯆꯔꯥ ꯇꯞꯇꯥꯏ ꯋꯥꯜꯂꯒ ꯂꯥꯛꯆꯔꯕꯅꯤ꯫ ꯏꯇꯥꯎ ꯊꯧꯕꯥꯜ ꯅꯪꯗꯤ ꯆꯔꯥ ꯋꯥꯜꯂꯛꯄꯅꯤꯅ ꯈꯔ ꯐꯔꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯁꯤꯗꯣꯔꯦ, ꯌꯨꯝ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯨꯁꯤꯔ ꯈꯪꯗꯦ꯫ ꯁꯥꯃꯨꯅ ꯃꯌꯥꯝ ꯑꯩ ꯍꯥꯏꯒꯦꯁꯤ, ꯃꯗꯨꯒꯤ ꯁꯅꯥꯇꯣꯝꯕꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯁꯅꯥꯇꯣꯝꯕ ꯍꯣ ꯁꯅꯥꯇꯣꯝꯕ! ꯀꯔꯤꯅꯣ? ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯏꯇꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯋꯥ ꯌꯥꯜꯂꯨꯕꯅꯤ꯫ ꯅꯪꯒꯤ ꯋꯥ ꯌꯥꯟꯕꯒ ꯂꯥꯏꯔꯤꯗ, ꯀꯔꯤꯅꯣ ꯏꯇꯥꯎ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯔ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕꯗꯣ ꯈꯔ ꯆꯥꯕ ꯊꯛꯄ ꯌꯥꯏ ꯀꯩꯅꯣ, ꯀꯔꯤꯃꯇ ꯆꯥꯎꯊꯣꯛꯑꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ? ꯍꯦꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤꯕꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯒ ꯏꯇꯩꯃꯗ ꯀꯣꯛ ꯍꯥꯏꯒꯦ ꯍꯥꯏꯗꯦ, ꯉꯁꯥꯏꯗꯤ ꯑꯩꯁꯨ ꯁꯣꯝꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯣꯏꯗ꯭ꯔꯤ꯫ ꯍꯣ ꯅꯣꯏ ꯅꯇꯩꯃꯗꯣ ꯃꯁꯛꯀ ꯎꯒꯦ ꯐꯪꯗꯦ, ꯉꯁꯥꯏꯗꯒꯤ ꯁꯨꯡꯊꯣꯛꯀ ꯊꯣꯛꯂꯛꯇꯦ꯫ ꯏꯇꯥꯎ ꯃꯌꯥꯝ ꯂꯣꯏ ꯋꯥꯅꯔꯦ ꯉꯁꯥꯏꯗꯒꯤ, ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯅꯪ ꯈꯔ ꯑꯝꯇ ꯍꯥꯏꯔꯝꯃꯣ꯫ ꯍꯣꯏ ꯑꯩ ꯍꯥꯏꯔꯝꯂꯒꯦ꯫ ꯏꯇꯩꯃ ꯍꯣ ꯏꯇꯩꯃ! ꯀꯩ ꯍꯥꯏꯒꯦ ꯁꯅꯥꯇꯣꯝꯕ? ꯏꯇꯩꯃ ꯁꯣꯝꯗ ꯐꯤ ꯂꯣꯏꯁꯤꯜꯂꯤꯌꯦ꯫ ꯏꯇꯩꯃ ꯏꯇꯥꯎ ꯃꯌꯥꯝꯁꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯧꯕꯗ ꯂꯣꯏ ꯋꯥꯅꯔꯤ, ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯁꯦꯝꯕꯤꯔꯣ꯫ ꯍꯣꯏ ꯏꯇꯩꯃ ꯁꯦꯝꯃꯛꯑꯒꯦ, ꯑꯩꯁꯨ ꯁꯣꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅꯅꯦ ꯁꯦꯝ ꯁꯦꯝꯗ꯭ꯔꯤꯕꯅꯤ, ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯦꯝꯃꯗꯤ ꯀꯅꯥ ꯉꯝꯗꯣꯏꯅꯣ? ꯀꯥꯟꯅꯗꯦ, ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯔꯨꯒꯦ꯫ ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯏꯃꯥ ꯁꯅꯥꯇꯣꯝꯕꯅ ꯃꯄꯥꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯦꯝꯃꯣ ꯍꯥꯏꯌꯦ꯫ ꯀꯔꯤ ꯁꯦꯝꯃꯣ ꯍꯥꯏꯅꯣ? ꯏꯁ ꯊꯕꯛꯇꯤ ꯁꯨꯡꯁꯨ ꯁꯨꯗꯦ, ꯑꯗꯨꯒ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯑꯃꯨꯛ ꯇꯣꯏꯕ, ꯇꯟꯕ ꯑꯃ ꯌꯥꯎꯏꯍꯦ꯫ ꯍꯣ ꯆꯥ ꯈꯔ ꯍꯦꯛ ꯂꯣꯜꯂꯣ, ꯑꯗꯨꯒ ꯃꯄꯥꯗ ꯐꯝꯂꯤꯕ ꯑꯍꯜꯁꯤꯡꯒꯤꯁꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤꯅꯣ ꯆꯥꯒꯦꯒ ꯊꯛꯀꯦꯒ, ꯃꯌꯨꯝꯗꯒ ꯀꯔꯤꯃꯇ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔ ꯀꯩꯅꯣ? ꯅꯣꯏ ꯄꯥꯕꯅꯁꯨ ꯉꯁꯥꯏꯅ ꯀꯔꯤꯅꯣ ꯆꯥꯒ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯕꯅꯤ, ꯑꯩꯅ ꯌꯥꯔꯤꯉꯩ ꯄꯤꯊꯛꯇꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯣ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯂꯣꯜꯂꯣ ꯈꯔ ꯍꯦꯛ ꯏꯃꯧꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯈꯖꯤꯛ ꯂꯣꯜꯂꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤꯅ ꯆꯥꯗꯨ ꯂꯣꯜꯂꯤ꯫ ꯂꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯍꯩꯔꯤ, ꯑꯗꯨꯒ ꯄꯨꯊꯣꯛꯇꯨꯅ ꯐꯝꯂꯤꯕ ꯑꯍꯜ ꯑꯃꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯍꯥ ꯄꯥꯈꯪ ꯃꯌꯥꯝꯗꯨꯗ ꯌꯦꯜꯂꯤ꯫ ꯌꯦꯜꯂꯛꯏꯕ ꯆꯥꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯑꯃꯒ ꯌꯦꯡꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯀꯔꯤ ꯆꯥꯅꯣ ꯁꯤꯕꯣ? ꯁꯤꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯊꯛꯇꯕꯅ ꯐꯠꯇ꯭ꯔꯣ? ꯍꯣꯏ ꯑꯁ ꯑꯩ ꯊꯛꯇꯣꯏꯒ ꯇꯜꯂꯦꯃꯤ꯫ ꯁꯣꯝꯗꯁꯨ ꯁꯥꯃꯨ ꯆꯥꯗꯨ ꯊꯛꯄ ꯍꯧꯏ꯫ ꯊꯋꯥꯜꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯁꯥꯃꯨ, ꯉꯥꯏꯈꯣꯍꯦ, ꯆꯥꯒꯗꯨ ꯇꯞꯅ ꯊꯛ, ꯃꯤ ꯆꯥꯅꯕ ꯄꯨꯊꯣꯔꯛꯈꯤꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯏꯇꯥꯎꯒꯤ ꯋꯥꯈꯜꯗꯣ ꯋꯥꯡꯃꯟꯈ꯭ꯔꯦ ꯌꯥꯝꯅ, ꯊꯨꯅ ꯑꯝꯇ ꯀꯨꯝꯗꯔꯣ, ꯄ꯭ꯔꯞ ꯀꯨꯝꯗꯔꯣ꯫ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯀꯥꯏꯅꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯅꯪꯅ? ꯀꯔꯤ ꯆꯥꯅꯔꯤꯒꯦ? ꯑꯩꯗꯤ ꯆꯥꯅꯕ ꯄꯨꯊꯣꯔꯛꯄ ꯉꯥꯏꯈꯤꯁꯦ, ꯑꯗꯨꯒꯤ ꯆꯥꯗꯣ ꯇꯞꯅ ꯊꯛꯎ ꯍꯥꯏꯔꯒ꯫ ꯏꯇꯥꯎ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ, ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯃꯇ ꯎꯍꯧꯗ꯭ꯔꯕ꯭ꯔꯣ? ꯂꯤꯛꯈ꯭ꯔꯕ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯆꯥꯅꯕ ꯄꯨꯊꯣꯔꯛꯄ ꯉꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ? ꯍꯧꯖꯤꯛꯇ ꯆꯥꯗꯨ ꯈꯛ ꯄꯨꯊꯣꯔꯛꯄꯗ ꯃꯣꯏ ꯏꯇꯩꯃꯅ ꯆꯥꯗꯨꯕꯨ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠꯀꯗꯣ ꯊꯛꯅꯤ ꯀꯩ ꯄꯤꯔꯝꯃꯤꯗꯣ ꯈꯪꯍꯧꯗ꯭ꯔꯕ ꯏꯇꯥꯎ ꯅꯪꯕꯣ? ꯍꯣꯏꯅꯦ, ꯏꯇꯩꯃ ꯑꯃꯨꯕꯤꯒꯤ ꯃꯈꯨꯠꯇꯣ ꯍꯧꯖꯤꯛ ꯆꯥ ꯄꯤꯔꯛꯄꯗ ꯅꯤꯛꯄꯅꯤꯅꯦ,
ꯑꯩꯗꯤ ꯃꯁꯥꯒꯤꯔꯕꯨ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ ꯇꯥꯎ ꯑꯗꯨꯅꯤ ꯇꯥꯎ ꯃꯣꯏ ꯏꯃꯨꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯍꯣꯏ ꯃꯣꯏꯒꯤ ꯈꯨꯔꯥ ꯑꯗꯩ ꯇꯥꯆꯧꯁꯨ ꯃꯔꯨꯞ ꯁꯅꯥꯇꯣꯝꯕꯁꯨ ꯃꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯃꯣꯏ ꯃꯃꯥꯒ ꯏꯇꯩꯃꯒꯁꯤꯗꯤ ꯆꯞ ꯃꯥꯟꯅꯕꯤꯅꯤ ꯍꯟꯗꯛ ꯂꯥꯛꯇꯧ ꯃꯧꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯟꯗꯛꯀꯤ ꯂꯥꯛꯇꯧꯕ ꯃꯧꯗꯨꯁꯨ ꯃꯣꯏ ꯏꯃꯥꯒ ꯏꯇꯩꯃꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯣꯏ ꯂꯩꯀꯥꯏꯗꯩ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤ ꯁꯅꯥꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯁꯨ ꯅꯛꯁꯤꯜꯂꯛꯂꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯇꯣꯝꯕꯤꯅ ꯂꯨꯍꯣꯡꯕꯗꯤ ꯀꯨꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯐꯤꯁꯤꯕꯨ ꯂꯩꯕꯁꯨ ꯁꯦꯜ ꯄꯥꯝꯃꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯋꯥꯏꯔꯒ ꯏꯟꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯍꯣꯏꯗ ꯏꯆꯦ ꯑꯆꯧꯕꯤꯒꯤꯗꯣ ꯍꯦꯛꯇ ꯋꯥꯏꯔꯒ ꯏꯜꯂꯒꯦ ꯀꯥꯟꯅꯗꯦ ꯇꯣꯝꯕꯤ ꯑꯆꯧꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯄꯣꯠ ꯋꯥꯏꯔꯝꯗꯥꯏꯁꯤꯗ ꯁꯟꯅꯔꯛꯏ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤꯌꯥ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯏꯆꯦ ꯅꯪꯒꯤ ꯋꯥꯡꯈꯩ ꯐꯤꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛꯇ ꯏꯜꯂꯨꯒꯦ ꯑꯩ ꯑꯅꯧꯕꯒ ꯂꯩꯕ ꯉꯝꯃꯔꯣꯏ ꯁꯦꯜꯒ ꯁꯦꯜ ꯂꯩꯇꯕꯅꯤ ꯍꯩꯃꯥ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯒꯤꯗꯕꯨ ꯑꯍꯟꯕ ꯑꯃ ꯍꯦꯛ ꯀꯣꯛ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯁꯦꯜꯅ ꯁꯦꯜꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗ ꯆꯠꯂꯗꯤ ꯏꯟꯒꯦ ꯇꯧꯕꯅꯤ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯂꯩꯒꯦꯕꯨꯗꯤ ꯈꯟꯕꯅꯤ ꯏꯆꯦ ꯑꯗ ꯁꯦꯜꯗꯣ ꯂꯨꯍꯣꯡꯕ ꯌꯥꯒ ꯑꯣꯏꯕꯁꯤꯗ ꯅꯥꯇꯩ ꯑꯃ ꯆꯥꯗ꯭ꯔꯕ ꯑꯆꯧꯕꯤꯅ ꯅꯪ ꯌꯥꯝ ꯆꯥꯔꯣꯏꯕꯅ ꯍꯣ ꯏꯜꯂꯨ ꯑꯩꯕꯨꯗꯤ ꯆꯠꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯗꯤ ꯕꯣꯔ ꯃꯃꯥꯅꯤꯅ ꯆꯠꯇ꯭ꯔꯕꯗꯤ ꯀꯥꯏ ꯌꯥꯔꯅꯤꯗꯣ ꯐꯤꯒꯗꯣ ꯂꯣꯏ ꯁꯂꯥꯛ ꯁꯥꯔꯒ ꯄꯤꯔꯛꯀꯗꯣꯏꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯅ ꯍꯔꯥꯎ ꯌꯥꯔꯛꯄꯁꯦ ꯑꯗꯣ ꯏꯆꯦꯒꯤ ꯅꯥꯀꯟꯗꯩꯁꯤꯕꯨ ꯊꯕꯤ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯃꯥꯅꯤ ꯑꯩꯅ ꯏꯃꯧꯗ ꯆꯝꯐꯨꯠ ꯐꯨꯠꯍꯟꯒꯦ ꯇꯧꯅꯤ ꯁꯥꯒꯠꯄꯁꯤꯗꯅꯦ ꯆꯝꯐꯨꯠꯅ ꯃꯍꯥꯎꯔꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯑꯩ 3ꯗ ꯂꯧꯈꯤꯒꯦ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯤꯅ ꯈꯨꯝꯕꯒ ꯅꯪꯗ꯭ꯔꯤꯉꯩ ꯇꯣꯝꯕꯤꯅ ꯍꯦꯛꯇ ꯐꯠ ꯂꯧꯈꯤ ꯍꯣ ꯂꯧꯔꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯆꯠꯂꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤꯅꯦ ꯍꯥꯏꯔꯗꯤ ꯂꯧꯗꯣꯏꯒꯤ ꯆꯥꯗꯣꯏꯒꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗ ꯍꯪꯉꯨꯔꯕꯗꯤ ꯂꯩꯇ꯭ꯔꯦꯒ ꯑꯗꯨ ꯇꯧꯔꯤꯅ ꯃꯣꯏꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯤꯅꯣꯅꯦ ꯔꯥꯙꯦ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯕꯩ ꯄꯤꯈ꯭ꯔꯤꯅꯣ ꯅꯨꯡꯁꯤꯗꯕꯅ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯗꯤ ꯑꯃꯠꯇ ꯁꯣꯛꯀꯦ ꯈꯣꯠꯀꯦ ꯌꯥꯔꯣꯏꯕ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯑꯗꯨꯒ ꯃꯤꯒꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯧꯗꯧꯒꯦ ꯈꯣꯠꯇꯧꯒꯦ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯤ ꯑꯣꯏꯕ ꯏꯃꯧꯁꯤꯗꯤ ꯃꯥꯟꯅꯔꯨꯅꯨ ꯃꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯀꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖ ꯂꯩꯔꯕꯁꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯙꯦ ꯐꯤꯌꯥꯝ ꯑꯃ ꯁꯨꯔꯤ ꯐꯤꯗꯨ ꯌꯥꯝꯃꯟꯈꯤꯕꯒꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯈꯔ ꯐꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯏꯃꯨꯡꯗꯩ ꯊꯣꯛꯂꯛꯄꯗ ꯎꯔꯤ ꯔꯥꯙꯦꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯆꯦ ꯐꯤ ꯐꯧꯒꯦ ꯇꯧꯔꯤꯔꯣ ꯏꯆꯦꯒꯤꯗꯨꯕꯣ ꯍꯣꯏꯅꯦ ꯑꯃꯨꯕꯤ ꯐꯤ ꯈꯤꯇ ꯐꯧꯒꯦ ꯇꯧꯅꯤꯗ ꯅꯣꯏꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯗꯤ ꯆꯟꯗ꯭ꯔꯦ ꯐꯤ ꯌꯥꯝꯃꯟꯈꯤꯗꯅ ꯏꯆꯦꯅ ꯉꯁꯤꯗꯣ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯨꯔꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯁꯤꯗꯤ ꯁꯨꯝ ꯆꯥꯔꯕꯅꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯐꯤ ꯃꯌꯥꯝꯗꯣ ꯐꯧꯕꯗ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯤ ꯏꯆꯦ ꯍꯣꯏꯗ ꯑꯗꯨꯝ ꯐꯧꯕꯤꯔꯨꯔꯣ ꯔꯥꯙꯦꯅ ꯃꯕꯨꯛ ꯑꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯐꯤ ꯈꯔꯁꯤ ꯐꯧꯒꯦ ꯇꯧꯕꯩꯅꯤꯅꯦ ꯃꯥꯅ ꯇꯦꯛꯄ ꯇꯥꯔꯦ ꯀꯥꯏꯅ ꯀꯩꯅꯦꯒꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯃꯣꯏꯁꯤꯗꯤ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯐꯧꯒꯦꯕ ꯍꯧꯖꯤꯛ ꯍꯩꯃꯥ ꯏꯆꯦ ꯀꯩꯅꯣ ꯐꯤꯗꯣ ꯐꯧ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯁ ꯄꯣꯂꯥꯡꯈꯣꯛꯀꯁꯦ ꯂꯣꯏꯅ ꯇꯦꯛꯈꯤꯕ ꯇꯥꯔꯦ ꯍꯩꯃꯥ ꯍꯥꯏꯅ ꯁꯨꯝ ꯐꯧꯋꯦ ꯍꯩꯌꯃꯨꯕꯤ ꯐꯤ ꯈꯔ ꯐꯧꯕꯒꯤ ꯅꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯇꯣ ꯇꯦꯛꯇꯧ ꯅꯠꯇꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯉꯥꯡꯉꯤꯗꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯤꯒꯤꯁꯤꯗ ꯐꯤꯒꯁꯦ ꯐꯧꯔꯝꯃꯒ ꯃꯥꯅꯒ ꯆꯨꯝ ꯁꯥꯔꯒ ꯆꯪꯈꯤꯅꯦ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯐꯤꯁꯤꯡꯁꯦ ꯃꯈꯥꯗ ꯂꯣꯏ ꯆꯤꯡꯊꯒꯦꯕ ꯍꯣ ꯆꯤꯡꯗꯧ ꯍꯦꯛ ꯆꯤꯡꯗꯕꯗ ꯅꯪꯁꯨꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯁꯥꯒꯅ ꯀꯣꯛꯀꯗꯧ ꯇꯣꯉꯥꯟ ꯇꯥꯔꯦ ꯈꯪꯉꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯁꯅꯥꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨ ꯀꯩꯅꯥ ꯊꯤꯜꯂꯛꯄꯒꯤ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯅꯕꯅꯦꯅ ꯇꯧꯔꯤꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯆꯥꯅꯕꯅꯦ ꯀꯥꯏꯅ ꯄꯨꯊꯣꯔꯛꯏꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡ ꯇꯥꯈꯤꯗ꯭ꯔꯦ ꯍꯩꯋꯥꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯁꯤꯕꯨ ꯍꯧꯅꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯆꯥꯗꯣꯏꯒꯅꯦ ꯏꯊꯟꯇ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏ ꯃꯤ ꯍꯣ ꯑꯗꯨꯔꯣ ꯍꯧꯅ ꯈꯪꯈꯤꯗ꯭ꯔꯕ ꯏꯃꯨꯡꯅꯤ ꯅꯍꯥꯟꯁꯨ ꯍꯩꯖꯤꯡ ꯆꯥꯕ ꯅꯨꯃꯤꯠꯇꯣ ꯑꯁ ꯑꯃꯨꯛꯇꯣꯏꯕ ꯀꯩꯅꯥꯒꯤ ꯃꯃꯥꯗꯨꯅ ꯁꯥꯎꯕꯗ ꯆꯥꯅꯕꯗ ꯅꯠꯇꯅ ꯐꯤꯅꯨꯡꯒꯗꯣ ꯑꯃꯠꯇ ꯃꯊꯣꯡ ꯌꯥꯝ ꯆꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯣꯏꯒꯤꯁꯤꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦꯀꯣ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯕꯨ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯉꯣꯟꯗꯒ ꯅꯠꯇ ꯇꯧꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯈꯪꯗꯧꯅꯤ ꯃꯣꯏꯒꯤꯁꯨ ꯌꯥꯝ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯏꯃꯨꯡꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯇꯣꯝꯕꯤꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯍꯦꯛ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯕꯨ ꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯁꯦ
ꯏꯆꯦ ꯆꯠꯁꯤꯜꯂꯥꯎ ꯀꯥꯟꯅꯗꯦ ꯃꯣꯏꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯈꯔꯁꯤ ꯆꯥꯔ ꯂꯩꯗꯧ ꯁꯔꯨꯛ ꯑꯁꯨꯛ ꯅꯥꯇꯩ ꯆꯥꯗꯕꯁꯤꯕꯨ ꯁꯣꯝꯗ ꯇꯣꯝꯕꯤ ꯉꯁꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕ ꯌꯦꯜꯂꯤꯕꯗꯨ ꯁꯦꯟꯅꯔꯤ ꯇꯣꯝꯕꯤꯅ ꯍꯩꯔꯥꯏꯖꯥ ꯌꯥꯔꯦ ꯅꯪꯒꯤ ꯆꯥꯗꯣ ꯈꯖꯤꯛ ꯈꯖꯤꯛꯈꯛ ꯍꯩꯌꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯩꯔꯗꯤ ꯂꯥꯛꯏꯕ ꯃꯤꯌꯥꯝꯁꯤ ꯑꯃꯠꯇ ꯀꯣꯟꯅꯗꯕ ꯇꯥꯔꯤꯅꯦ ꯁꯣꯝꯗꯁꯨ ꯑꯆꯧꯕꯤ ꯃꯁꯨꯒꯤ ꯀꯕꯣꯛ ꯑꯗꯩ ꯑꯆꯥ ꯑꯊꯛ ꯈꯤꯇ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ ꯆꯥꯛꯁꯪꯗ ꯑꯆꯧꯕꯤꯅ ꯍꯩ ꯇꯣꯝꯕꯤꯌꯥ ꯏꯁꯨꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕꯗꯣ ꯈꯤꯇ ꯄꯨꯒꯤꯒꯦ ꯑꯦ ꯀꯔꯤꯅꯣ ꯃꯣꯏꯒꯤꯁꯤꯗꯤ ꯆꯥꯛꯁꯪꯗ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯅꯠꯇꯦ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯗꯨ ꯀꯗꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯏ ꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯍꯪꯉꯤ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯆꯥꯅꯕꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯏꯅೋ ꯆꯥꯛꯁꯪꯗꯗꯤ ꯑꯃꯠꯇ ꯂꯩꯍꯧꯗꯦꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯕꯣ ꯏꯅꯝꯃ ꯑꯍꯟꯒꯤ ꯀꯥꯗꯒꯤ ꯑꯦ ꯀꯔꯤꯅꯣꯍꯦ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕꯁꯤ ꯆꯥꯛꯁꯪꯗ ꯑꯗꯩ ꯁꯪꯒꯣꯏꯗ ꯂꯪꯅꯤ ꯃꯣꯏꯒꯤꯅ ꯀꯥꯏꯗꯒꯤ ꯀꯥꯈꯨ ꯑꯃꯗ ꯃꯤ ꯎꯈꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯅꯦꯕ ꯃꯁꯤ ꯄꯨꯔꯣꯏꯗ ꯏꯁꯨꯒ ꯄꯤꯖꯔꯣꯏꯗ ꯏꯁꯨ ꯄꯤꯖꯕꯗ ꯃꯆꯤ ꯑꯣꯏꯕ ꯍꯧꯅꯗꯦ ꯅꯨꯄꯤ ꯑꯃꯅ ꯇꯣꯝꯕꯤꯌꯥ ꯅꯣꯏꯒꯤ ꯆꯥꯅꯕꯗꯣ ꯏꯁꯨꯒꯤ ꯈꯤꯇ ꯄꯤꯔꯛꯑꯣ ꯄꯨꯈꯤꯒꯦ ꯏꯆꯦꯌꯥ ꯆꯥꯅꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯩꯕꯨ ꯑꯔꯦꯝꯕ ꯈꯔ ꯄꯨꯁꯟꯈꯤꯕꯗꯨ ꯎꯍꯧꯏꯗ ꯀꯔꯤꯅꯣ ꯀꯕꯣꯛꯂ ꯀꯩꯅꯣ ꯑꯃꯗꯤ ꯄꯤꯔꯛꯎꯍꯦ ꯅꯪꯁꯨ ꯏꯆꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯂꯣꯏꯅ ꯂꯣꯏꯒꯤꯗꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯆꯪꯈꯤ ꯃꯤ ꯂꯩꯔꯦꯗꯨ ꯀꯩꯁꯨ ꯈꯪꯗꯕꯤꯗ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯒꯤ ꯇꯣꯝꯕꯤ ꯍꯥꯏꯁꯤꯅ ꯇꯧꯔꯤꯁꯦ ꯃꯤꯒꯤꯗ ꯇꯧꯕꯗꯤ ꯃꯁꯨꯒꯤꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯥꯒꯤ ꯁꯔꯨꯛꯅꯦꯅ ꯄꯪꯂꯧꯗ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯥꯒꯤꯗ ꯇꯧꯕꯗꯤ ꯀꯕꯣꯛ ꯑꯃ ꯐꯥꯎ ꯍꯥꯞꯅꯤ ꯈꯪꯗꯕ ꯃꯊꯪ ꯊꯧꯗꯣꯛ ꯊꯣꯛꯄꯗꯗꯤ ꯇꯧꯔꯣꯏ ꯈꯪꯅꯤ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕꯁꯤꯕꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯂꯥꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯅꯕꯗꯨ ꯎꯕꯗ ꯁꯈꯤꯗꯤ ꯄꯤꯡ ꯂꯥꯎꯏ ꯅꯨꯄꯤ ꯃꯌꯨꯝꯅ ꯄꯨꯔꯛꯄ ꯁꯤꯡꯖꯨꯒ ꯆꯥ ꯈꯛ ꯄꯨꯊꯣꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯉꯤ ꯍꯩꯊꯕ ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ ꯅꯪ ꯁꯤꯗ ꯂꯩꯍꯧꯕ ꯌꯥꯔꯔꯣꯏ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯁ ꯏꯃꯥ ꯌꯥꯔꯦ ꯃꯤ ꯂꯩꯇ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯜꯂꯤꯍꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤꯍꯦ ꯀꯔꯤꯒꯤ ꯂꯩꯇꯕ ꯅꯪꯁꯨ ꯉꯔꯥꯡꯗ ꯌꯨꯝꯁꯤꯗ ꯂꯩꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯏꯆꯥꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯆꯪ ꯆꯪꯈꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯔꯤꯕ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯈꯟꯗꯣꯏꯁꯦ ꯇꯜꯂꯤꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯕꯥ ꯅꯪ ꯇꯜꯂꯒ ꯂꯩꯍꯧꯔꯣ ꯏꯃꯥꯗꯤ ꯌꯨꯝ ꯍꯜꯂꯒꯦ ꯅꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤ ꯎꯕꯗ ꯏꯃꯥꯗꯤꯅꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ ꯑꯁꯤ ꯍꯥꯏꯗꯅ ꯁꯈꯤ ꯁꯥꯎꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯃ ꯑꯅꯤ ꯁꯨꯝ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯇꯣꯝꯕꯤꯗꯤ ꯁꯣꯝꯗ ꯃꯃꯧꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦ ꯊꯕꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯁꯅꯥꯇꯣꯝꯕꯅ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯂꯨꯁꯤꯗꯅ ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯀꯔꯤꯕꯨ ꯌꯦꯡꯗꯣꯏꯅꯣꯗ ꯑꯩꯒꯤ ꯂꯣꯏ ꯌꯥꯎꯔꯛꯑꯦ ꯌꯥꯔꯅꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯕꯅꯤ ꯀꯔꯤꯅꯣꯍꯦ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯟꯖꯤꯜꯂꯤ ꯀꯩꯅꯣꯝ ꯍꯥꯏꯔꯣ ꯍꯥꯏ ꯌꯥꯗꯦ ꯁꯦꯜ ꯇꯤꯡꯅꯤ ꯁꯤꯅꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯟꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯏꯍꯦ ꯆꯥꯎꯔꯦꯜꯅ ꯏꯃꯧ ꯇꯣꯝꯕꯤꯌꯥ ꯆꯠꯂꯨ ꯀꯩꯊꯦꯜ ꯆꯠꯇꯨꯅꯅꯦ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯉꯨꯁꯣꯀꯣ ꯏꯀꯨ ꯁꯦꯜ ꯄꯤꯒꯦ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯕꯣ ꯃꯤ ꯏꯃꯧꯁꯤꯅ ꯌꯥꯔꯅꯤ ꯍꯥꯏꯖꯔꯤꯁꯦ ꯃꯈꯣꯏ ꯃꯄꯥ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯌꯥꯔꯦ ꯃꯃꯥ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯅꯪ ꯍꯟꯅꯨꯊꯪꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯤꯀꯣ ꯅꯪ ꯍꯟꯗꯛ ꯂꯨꯍꯣꯡꯕꯒꯤꯅꯦ ꯀꯥꯏꯅ ꯁꯤꯜꯂꯤꯕ ꯂꯥꯡꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯩ ꯈꯨꯠꯁꯥꯁꯦ ꯃꯔꯦꯡ ꯆꯠꯄꯖꯥꯅꯤꯀꯣ ꯃꯤꯅ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤꯕꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯇꯨꯃꯤꯟ ꯈꯥꯡꯂꯤꯕꯅꯤ ꯑꯩ ꯇꯣꯝꯕꯤꯅ ꯏꯁ ꯃꯈꯣꯏ ꯃꯄꯥꯒꯤꯁꯤꯕꯨ ꯁꯦꯜꯒ ꯀꯌꯥꯝ ꯄꯥꯏꯔꯒꯦꯅꯦ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯉꯥꯡꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯌꯥꯅꯕ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯕꯥꯕꯥ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯅꯨꯄꯤ ꯂꯣꯏꯁꯤꯜꯂꯣ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯂꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯔꯦꯗ ꯍꯣꯔꯦꯟ ꯑꯩꯗꯤ ꯉꯥ ꯃꯇꯨꯝ ꯈꯜꯂꯒ ꯆꯥꯗꯣꯏꯅꯤꯅ ꯉꯔꯥꯡꯗꯒꯤ ꯆꯔꯥꯒ ꯍꯦꯜꯂꯛꯏ ꯄꯣꯠꯅꯤ ꯃꯤ ꯃꯌꯥꯝꯗꯨ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯑꯁꯨꯝꯅ ꯆꯥꯛ ꯊꯥꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯇꯥꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯊꯪ ꯐꯝꯅꯩ ꯆꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯍꯤꯟꯖꯥꯡ ꯍꯥꯞꯄꯛꯄ ꯉꯥꯏꯔꯤ ꯇꯣꯝꯕꯤ ꯇꯞꯅ ꯀꯔꯤꯅꯣ ꯆꯥꯛ ꯇꯥꯛꯏꯗꯤ ꯍꯥꯏ ꯑꯗꯨꯒ ꯆꯥꯛꯀ ꯍꯤꯟꯖꯥꯡꯒ ꯑꯃꯠꯇ ꯍꯥꯞꯄꯛꯇ꯭ꯔꯤꯁꯤꯕꯣ ꯑꯣ ꯃꯣꯏꯒꯤꯁꯦ ꯏꯪꯒꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯔꯥꯏꯅ ꯍꯥꯞꯄ ꯍꯧꯖꯔꯁꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯕꯥꯃꯣꯟꯗꯨꯅ ꯄꯀꯧꯔꯥ ꯃꯇꯨꯝ ꯑꯃꯒ ꯃꯍꯤꯒ ꯈꯔ ꯍꯥꯟꯅ ꯍꯥꯞꯄꯛꯂꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ
ꯆꯥꯛꯀꯧꯕꯒꯤ ꯍꯦꯟꯖꯥꯡꯕꯨ ꯄꯀꯧꯔꯥ ꯊꯣꯡꯕ ꯁꯤꯈꯛ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯅꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯀꯝꯗꯧꯏ ꯁꯤꯅ ꯃꯇꯤꯛ ꯆꯥꯏꯌꯦ ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤ ꯍꯩꯃꯥ ꯃꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯍꯣ ꯑꯗꯨꯔꯣ ꯇꯣꯝꯕꯤꯗꯩ ꯑꯃꯨꯛ ꯀꯩꯅꯥꯒꯤ ꯃꯃꯥꯁꯤꯅ ꯍꯦꯟꯈ꯭ꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯖꯕꯅꯤ ꯃꯌꯥꯝ ꯀꯨꯝꯍꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯁꯤꯅ ꯃꯇꯤꯛ ꯌꯥꯝ ꯆꯥꯏꯌꯦ ꯏꯈꯨꯠꯇꯤ ꯇꯤꯡꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯒ ꯃꯤꯈꯨꯠꯇ ꯁꯨꯝ ꯇꯤꯡꯊꯣꯔꯛꯑꯗꯤ ꯀꯅꯥꯅ ꯌꯥꯅꯤ ꯍꯥꯏꯒꯦꯗꯣ ꯇꯣꯝꯕꯤꯗꯣ ꯉꯁꯤꯗꯤ ꯃꯥ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ ꯉꯍꯥꯟꯗꯩ ꯃꯥꯅ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯤꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏꯗ ꯄꯤꯈꯤꯕ ꯐꯤ ꯑꯗꯩ ꯂꯨꯍꯣꯡꯕꯗ ꯄꯤꯖ ꯄꯤꯊꯛꯈꯤꯕ ꯃꯑꯣꯡꯗꯨꯅ ꯉꯁꯤꯗꯤ ꯀꯩꯅꯥ ꯃꯃꯥ ꯁꯈꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯆꯞ ꯆꯥꯅ ꯋꯥꯗꯤ ꯉꯥꯡꯗꯕꯤ ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯂꯛꯄꯁꯤꯗ ꯉꯁꯤꯗꯤ ꯃꯥ ꯋꯥꯈꯜ ꯇꯥꯔꯛꯂꯒꯨꯝ ꯇꯧꯏ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯃꯥ ꯃꯌꯨꯝꯗꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯆꯥꯛꯀꯧꯕꯒꯤ ꯋꯥꯔꯤꯗꯨꯅ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯤ ꯃꯌꯥꯝꯁꯨ ꯃꯣꯏꯒꯤ ꯃꯤꯋꯥꯗ ꯉꯥꯡꯅꯔꯤ ꯁꯅꯥꯇꯣꯝꯕꯁꯨ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯆꯥꯎꯔꯦꯜꯅ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯩꯅ ꯇꯧ ꯅꯕꯨꯛꯆꯦꯜꯗꯨ ꯄꯤꯛꯀꯅꯨ ꯍꯥꯏꯅ ꯅꯪꯅ ꯁꯨꯝ ꯇꯧꯈꯤꯕꯅꯤꯕ ꯅꯪꯒꯤ ꯃꯤ ꯄꯤꯖꯅꯤꯡꯗꯕ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯁꯦꯝꯗꯣꯛꯎ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯗꯦꯕ ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯅꯦ ꯅꯆꯥꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯦꯗꯅ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯎꯔꯦꯗꯅ ꯃꯈꯣꯏ ꯃꯄꯥ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯑꯩ ꯉꯥꯎꯔꯦ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ ꯄꯨꯟꯁꯤꯗ ꯁꯨꯛ ꯏꯀꯥꯏꯕꯁꯤꯕꯨ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯅꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯏꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯅ ꯁꯥꯎꯔꯤꯕꯗꯨ ꯆꯨꯝ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯏꯃꯥ ꯑꯗꯨꯛ ꯌꯥꯝ ꯅꯔꯟꯗꯣ ꯇꯤꯡꯅꯤꯡꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯤꯔꯤꯅꯣ ꯁꯦꯡꯅ ꯉꯝꯃꯣꯏ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯩ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯏꯁꯥꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯍꯣꯡꯖꯔꯝꯗꯧꯅꯤ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯕꯁꯤꯕꯨ ꯌꯥꯔꯦ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯃꯧꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕ ꯇꯥꯔꯦꯅꯦ ꯕꯥꯕꯥ ꯊꯕꯥꯎ ꯏꯃꯨꯡꯗ ꯅꯠꯇꯦ ꯑꯩꯅ ꯆꯥꯎꯔꯤꯁꯦ ꯏꯃꯥꯗꯅꯤ ꯑꯩꯅ ꯋꯥꯔꯧꯔꯤꯕꯁꯦ ꯅꯍꯥꯟꯒꯩ ꯏꯃꯨꯡꯗ ꯇꯧꯕꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯇꯧꯔꯝꯃꯤꯕ ꯑꯗꯨꯗꯤ ꯉꯁꯤ ꯊꯕꯥꯎꯒꯤ ꯏꯃꯥꯅ ꯇꯧꯔꯛꯂꯤꯗꯣ ꯃꯇꯤꯛ ꯆꯞ ꯆꯥꯏ ꯏꯃꯥꯒꯤ ꯇꯣꯝꯕ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯃꯇꯨꯡꯗ ꯏꯆꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯕ ꯑꯃꯨꯕꯤꯅ ꯁꯅꯥꯇꯣꯝꯕ ꯏꯇꯩꯃꯁꯨ ꯌꯥꯝ ꯂꯥꯜꯂꯤꯕꯅꯤ ꯏꯇꯩꯃꯅ ꯄꯨꯛ ꯐꯠꯂꯨꯗꯕꯅ ꯏꯅꯥꯎꯁꯦ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦ ꯑꯩꯅ ꯏꯃꯥꯅ ꯇꯧꯕꯗ ꯃꯇꯨꯡ ꯏꯜꯂꯨꯕꯁꯦ ꯏꯇꯩꯃꯁꯨ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯑꯃꯨꯕꯤ ꯋꯥꯈꯜ ꯇꯥꯈꯤ ꯏꯈꯨꯠꯇ ꯇꯤꯡꯊꯣꯛꯅꯤꯡꯗꯅ ꯃꯤꯒꯤ ꯃꯈꯨꯠꯇ ꯄꯥꯝꯂꯨꯕ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯁꯤ ꯁꯦꯝꯗꯣꯛꯈꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯕꯨꯛ ꯐꯕꯤ ꯃꯅꯤ ꯃꯃꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ